तांग कुनमापन जुलाई 2026 असिदा असि नुमित सिदा अखोय रोंगमाई लुफम ताइफाई लोंगरियन फुट हिल्स नुपी मियाम न लारगा ngasi ZTC na tauba tute sadang se khoi larga support tawjabani aduga lamdang mai ga thanga manakta laiba khun lauphok haina bityang haina nune district taba khun na larga Indian Force Cobra na laga attack tawse akhoi yaning de aduga hauze se akhoi lolon be phaida 6 naga brother se hatok pa kuki sing na hatok pa se akhoi hauze phau noi na mi ha do puthok pa ngam da na laiba kan sida karege akhoi village garden larga attack tawbano haibase gumen na so akhoi na put na larga yaning de haibase thamjabani adu khakta na te pungring long lamdang mai da sun adum hat pa don noi na puthok pa hauze phau ngam dare aduga mayam do khoi hauze phau akhoi haksang akhoi thamoi se song na akhoi naga sing nupi sing so adum laibani aduga hauze asida larga kari su khangjat daba village da enemy lakani haina lakpakan lakani haina laga lairaga village ga do tawbada moina laraga adum hatok pase Indian government se kari khalaga laibra khoi da ado answer do piramo noi se sia da pham laga lairaga nungai na pham do nungai re haina dum pham lairaba asomba justice do putho hai pase khoi foot hills naga lukham singna adum miyam na ase thamjabani Central Force Cobra na naga village guard bu hat pa attack